Hello friends, Noble Voice ta adom butaram na ukchiri. Aina ngasigi video sida human history da ahanba oina thengnariba malemgi khwaidagi youngest professor Soborno Isaac Bari gi complete biography share tawjari. Soborno Isaac Bari malemgi khwaidagi angang oiba professor amani masi human history da mamang da amukta su thengnakhidriba wari amani. Soborno Isaac Bari America gi New York City da Bangladesh to belong to ba family amada 2012 ki April ki tang mapan da pokhi magya pokpagi ming Rashidul Bari mathematics teacher amani magya pokpi Sahida Bari housewife amani magya elder brother Refat Bari kawi khwaidagi ngaklibadi Soborno angakpa God gifted child amani mahaki chahi supnagi tha taruk tamak surakpa kanda mapung fabu wai parengda wangang thokpa ngamki aduga chahi ani tamak surakpa kanda mathematics amadi physics ki problem kaya yamna line solve toba ngamlakhi aduga magi parents na magi talent pu khanglakpa kanda social media da video clips sing share tawduna miyamna khangnarakpa loinana local media singna su khangnarakhi madugi tungdadi magi talent pu khumjinduna thambang amkhide mag childhood tagi adukki matik brilliant oibasina magi talent pu thengnaruba khudingna Junior Einstein haina su kaunari Isaac haiba ming asi magi mingi part amadi oiramde but miyai kharana magi talent sibu uraga magi mingda Isaac include tawna ba suggest tawirami adubu ahan badadi magi parents na madu ignore tawrami kaina thangdadi angangi talent mathang urakpa kanda realize oiduna mabu Soborno Isaac Bari haina kauna ba hauki hajik mahak New York school da study tawri loinana mathematics physics chemistry ki mathakta mahak C++ coding language su tamli global child prodigy hairiba organization asina background kaya da malem gi lebak kaya dagi writing painting modeling music social work amadi martial arts na chingba hiram singda ka henna interest oiba child singna GCP award list ta participate tawba amadi magi tomthin oiba interest ki mahi oina winner achieve tobangami asumna 2020 da Soborno Isaac Bari su world's 100 most talented child list include oiduna Nobel Prize winner Kailash Satyarthi gi khuttagi Global Child Prodigy Award asi receive tokibani loilena New York City's Gifted and Talented Program Award su Soborno Isaac Bari da pibiki asumna mahak global recognition kaya phanglakpasida Voice of America na interview amada invite to biduna ihan hanba khwaidagi angang oina Voice of America da wari sakiba misak amasu oiki Soborno Isaac Bari chahi mari subada 44th American President Barack Obama na chithi birakhi makhata na malemgi famous personality kayana haibadi director of FBI President of Stanford University President of Pennsylvania University amadi atai notable personality kayana su chithi birakhi aduga German Chancellor amadi United Nations General Secretary nasu chithi birakhi President Lisa Koiko amadi President of City College of New York na chingbagi interview da mahak mathematics physics amadi chemistry gi problem singi answer advanced level da pibagamki mahak chahi taruk surakpada Harvard University dagi magi problem solving abilities ki damak notice sharp to birakhi aduga amuksu mahak God of Mathematics of Bangladeshi American chemist physicist mathematician and computer scientist ni haibamin thon su pibiki magi chahi taret subada 70 page na saba the lab haiba lyric asi publish tawki lyric asi malemda terrorism free world ama purakpada mityeng thamba lyric amani hairi ayi basina lyric sida young people da mathematics amadi science ki maike da pukding chingsinduna malemda terrorism free oiba malem ama purakpagi prospect thamli masigi matangda Savitribai Phule University of Pune da Soborno Isaac Bari na wangang kanda magi lyric ta thamliba dream gi matangda panbirami magi thoidok hendokpa gun kayasida Bharat ki oina chatliba chahi 2021 gi June thagi last week ta Soborno Isaac Bari Nobel Prize ki damak
नॉमिनेट तौबीखरे मसी मालेमगी लेबाकसिंगी मांगदा भारत की यामना पोलाइट सपोर्ट अमनी हाइना लौजै अदुगा महाकी चही 10 सुरकपदा सेट एग्जाम फमदुना हार्वर्ड यूनिवर्सिटी दा एडमिशन तौरगा मल्टीपल डॉक्टरेट डिग्री मागी अंगनबा पुनसिदा एक्वायर तौबगी ड्रीम सिबु मंगफाउनरक पमियामना ngainari अदुबु ngasi चही नौरिबा अंगांग asi BBC New York Times Times of India Hawk Post amasung US ta chamadagi henna international news portal da feature oiba anisuba Bangladeshi oikhre magi mangda Dr. Yunus na international news portal da feature oiba ahanba Bangladeshi oirami watching films traveling amadi research na chingbasu magi hobbies oyi hojik 2021 da magi sampatti net worth $3 million oire haire video sigi oinadi matang sida loijere karigumba video sibu penbiragadi soidana like amadi share tobiyu loidana video siga mari leinaba question lairagadi comment section da comment tobiba yagani aduga channel sibu ahanba thengbiba oiragadi subscribe amadi bell icon gi all the click tobiduna mathang upload tawrakadaba inspiration motivation mystery amadi history gi knowledge oiba video sing isagi mobile da phangbigani thank you bye bye